Arambai News Guwahati ki pau tabri basingbu ihan han bamaktada jingangbam Susitrarani na kurumjari ngasigi samlappa maroiba pausing Asamda COVID-19 gi anaba masing humdramapan sukre ngasi nauna mioi 15 masu positive oikre makhoi 15 mak Guwahati gi fancy bazar dagini aduna hojik faubada Asamda COVID-19 gi confirm case humdramapan discharge oikivana kuntramapan active na kuntra taret amadi leikidabagi masingna anini Guwahati da containment zone gi masing leptana hengalakli Guwahati gi fancy bazar coronavirus ki hotbed oirakli Nauna positive oirakli ba mioi 15 mak handakta nauna positive oikraba fancy bazar gi lalon ba mangu shahaniga naknaba mioi ngaktani makhoi 15 mak hojik Guwahati gi pan bazar da leiba MMC hospital da puraktuna layeng ba hokre makhoi gi anaba gi phibam yengsinnabagi damakta Assam gi health minister oriba Dr Himanta Biswa Sharma masamak hospital da chatuna yengsinkre matang asida panbayabadi makhoi 15 mak Guwahati gi Saru Sajai stadium da quarantine tawduna leirakhibani Fancy Bazaar sil tausinkre loinana Fancy Bazaar gi manak nakna leriba Kumarpara Santipur amadi Fatasil quarantine zone oikre New Delhi dagi Dibrugarh tamna ihan hanbo oina lakhiba special passenger train Assam yorakre Kokrajhar da mioi 9 thanamlaga Guwahati tamna hariba train asi thaurakre Guwahati da passenger humphunipan thadaramlaga Dibrugarh da chanipan thadaragani masigi manungda Dibrugarh district ki oinati humdra taru khaktani aduga lemhoriba sing Dibrugarh ga naknaba atai district sing loinana Assam ga yumlo nariba state Arunachal Pradesh ki passenger kharasu yauri makhoipna mak numit 13 ni gi oina quarantine tawgani amadi aroibada Atma Nirbhar Bharat Abhiyan gi makhada lebagasi gi Prime Minister oriba Narendra Modi na lupa crore lakh kungi akhanaba package lauthokhrabagi matung Kendra gi Finance Minister oribi Nirmala Sitharaman na masigi akuppa marol pumba ngasi numidang wairam micham miyamda press meet ki khuthangda khanghankhre Arambai News Guwahati gi pau sandokchaba ngasi gi oinadi mata asida loishinjabaga loinana punamakpu amuka suhanna khurumjari